Hazrat Umar Farooq radiyallahu anhu Muradi Mustafa haina khangnai nong mahangna thangsang puthoptuna Nabi alayhi salam bu sahid tawgani haidna thoraklamai lambi de sahabi ama thengnarame amasung hanglamme kadom de lengbi gadoribano paukhum piraki ai Muhammad bu hat ke haidna laglibani nauzubillah aduga asumna hairamme wa leitrabadi basi khongdredana sahabi aduna hairaklamme subhanallah Nabi sahid tawbadi lairi nahak nasagi yumda chatlaga nache gi halat yenglu chatlu nache amadi nabai animak musulman oikhrabani Hazrat Umar radiyallahu anhu yamna sauning lammi maramdi aigi yumgi mi singna aigi ayaba yaudana amasung ai khanghandani Islam purakpa haibasi oifam thokte Muhammadu maktagi mache gi manakta chatkhirame amasung mache gi yumda thong khilame matam maduda mache Fatimah na Umar yorakle khanglame mahak ki nupabu Qur'an sharif taklambo sahaba du lot khirame amasung Qur'an gi ai bachena du lot silame aduga thong hangduklame Hazrat Umar radiyallahu anhu imung de changsilaklame aduga mabai da hanglame aina tariba pawasi achumbra haibadi nakhoi musulman oire haiba si chumbra mabai na khumlagi Islam achumba din ne haina khanglabani na masibu kubul tawbud kari athingba leifam thoki wafam si hairakpada Umar sauning man khiduna mabai bu fu bahurklame mache Fatimah na mahakpu kannabagi damakta marakta changsilakpa matamda Umar na yamna sauning bana maram oiraga mache gi mamai di yamna kanna khupangna tharame Fatimah leipakta turami amasung mamittagi mapi sintharaga leipakta ngaktuna hugalaklaba matungda Hazrat Umar radiyallahu anhu gi mangda lepi aduga wafam si hairame he Umar nangna thakhiba ima adugi khomlang adu aina su thakhibane nangna aigi thawaiga hachanga tongan tahanbadi ngamkhiba yai thamoidagi iman lowthokpadi ngamloi wafam si Umar gi thamoida mai oina chakhirame adubu mache gi mai thongdagi chen tharaklibe I adu ubada kallaba thamoida thothakhi amasung Umar na hairaki iche nakhoina solamliba adu karino Fatimah na paukhum piraki bahai nahaki hachangdi mangi amangba mina Qur'an paiba sonba yade sirkagi amangbana nahakpu manghalle sengkhraba Allah-gi wahei asibu sonba yanaba iruze thoko mawong asum Hazrat Umar radiyallahu anhu na iruzraga Allah-gi senglaba wahei thangai sengba mag ai Allah ne ai hak natna latpa yaba kana ama fawba leite nakhoi ai khaktabu latlu amsung ai khaktabu ningsingnaba namaz solu haiba si solame ayat asi tarba matungda Umar na hairaki pare Adudei aibu sum musulman sembiro matam madu de lotun leiramba sahabi adu thoraklame aduga sumna hairagi Allah na barkat pina birasano Nabi Karim sallallahu alaihi wasallam na numit kayani dagi dua si tawrame hey Allah Umar bin Khattab natraga Umar bin Hisam gi matyang dagi din asibu ijjat pina biyo Allah gi nungsib Rasul sallallahu alaihi wasallam gi dua adu nahangon do oin Allah na kubul tawbire laklo chatlasi asum Hazrat animak Hazrat Akram radiyallahu anhu gi yumd laklame Nabi Karim sallallahu alaihi wasallam amasung sahaba khar koina famlaga huzur na din gi talim tawbirame loliba thong hangnaba thilluba matamda sahaba amana thongi ahoba amada muragi yenglaba matungda hai ho Allah gi nungsib Rasul sallallahu alaihi wasallam Umar lebli makhuta thang sang su makhum lawthoklaga pairi hojik mahak aningba karino khangde madda Hazrat Hamza radiyallahu anhu na hairagi karigumba mahang afwa khalga loina lakpo oirabadi mahang lakpa asida Allah na barkat pina bigani
Aduga atopa wakhalga loinana lakpa oiramlabade Umargi ngaksam kengadabane Mafam aduda leiriba misingna kari tawrakadawribano haina mahakpu yengnarami amasung thonga hangdoklamme Tawigumasung Umargi saktamde pumon ondana leirame Mi Hatpagi niyata Lakhibani adubu masagi thamoigi amotpabu hatkida Mahaki thamoidi matam aduda Allahgi nungsiba Rasul sallallahu alaihi wasallam gi khuya khada minayoibigi thagi yaukrabani Adubu bebharga loyona changsillaklaga famlamme aduga asumna hairaki Ai nahaki sebaroi oizarage haiduna lakcharibani matam aduda Allah ki Nabi sallallahu alaihi wasallam na Allahu Akbar haina haikirame Madu targa Musalman singh su khonjel wang na Allahu Akbar takbir haina rakhi Masina deen Islam da khwaidagi ahan ba takbir gi kholaune Hazrat Hamza radiyallahu anhu de hanadagi Musalman oikrabani amasung mahangna kuntramapan subani Nifusu with Hazrat Umar radiyallahu anhu na Musalman oiki Ngahagtangi matung the namaz gi matam oirakle Mafam adu maktada namaz sonba hawgalakpada Hazrat Umar radiyallahu anhu na hayraki O Allah Rasul sallallahu alaihi wasallam Mafam masjid Kari gi damak namaz son gadori bano Hawjikti Umar Musalman oire Aduna masjid ta chalaga namaz son gadabane Mawang sumna masjid ki maikai pangkhe Hazrat Umar radiyallahu anhu no khonjel wang no lawi He Makagi Quraising Kari gumbana khoi gi manung dige kana gumana nasagi nupibu lukra oihning laba masung nacha nasu singbu yatim oihning labade Umar ga lamba tawna ba thoglako Ekhoi hojing mafum masjid Allah gi ibadat tawragani Subhanallah Allah Rabbul Izzat na Islam bu thawna faba banda asigi mateng dagi izzat pinabire tawigum besung thawna faba mahanga fanglib iman gi niyamat sing asi mahaki mache Fatimah gi achauba Thoudang dagine maramasina achauba mai pakpa mioi amagi tunga nupi amagi thawna mache gi saktam da uba fangliba asini asigum laba thawdok kaya leikhre